manipurgi miyam punamakta ai khurumjari haujikta bharat ki lairiba state punamaki chief minister singa honorable prime minister amadi honorable union home minister adu health minister yauna akoi virtual conferencing covid-19 gi matangda loibada ngai ada oiraiba bharat ki oina oiraiba yam alarming situation state kharada aduga manipur da su oiraiba pham sida miyamda appeal kitang tokjaningi madudi bharat ki oina state kharada se rajasthan mp gujarat punjab adai delhi adigi karnataka chhattisgarh na singbada COVID-19 positive case handkalakpa loina mortality ki rate wangkhalakpa siamna mi painingai warakpa aduna ina miyamda appeal tongjening basi ngasi si ngasi khakta da manipur da su mioi 13 positive case warakpa phangba mioi 13 ski manungda mari mana jiribam dagi lakpa jiribam by road lakpa da test tobada phangmani manga mana airport lakpada phangbane na sigi posi hanagi koi mamang da lai ki bai koi gi train du lakpa taragadi koi manipur gi di lairiba infrastructure aduga missing su yamda ba lairiba port mayam sine koi madu tadana ba section ba mathok tai hoji phawboda kitang ai na mayam da appeal tawjining basi national level da hida kappa gi chang si sa da 86 yogre national level da health workers singi aduga eikhoi manipur da na only 70% da ngai masima mayam kogi health care workers sing lebi bising masima thuna kapthokyu oirei ba phim sida maramdi front line da sangaga thengnagadoriba anaba sing positive oiraba thengnagadoriba sing si healthcare workers sing ni aduna eikhoi healthcare workers sing 10% hida kapthokpa mathau tai masi am tangai phade masima healthcare workers sing ya appeal tawjari masima yam thuna tawbiu aduga front kanogi healthcare workers sing total kapda 46729 ni sigi manungda koi 31813 kita kapi adagi frontline workers in the paramilitary forces the social activists in the total kapko the 80,163 ni si manunga only 55,688 kada kapi si national level gi the 71% ni aduga state level eikhoi gi da national level gi yam kana dikhena da 69.5 ni adu yaring gi masi thungna loina kapthokpa akhoi mathok ta de and the second wave ama kari na manipur khangom laga di hai bai khoi mayam sina hena mang tharga thabuk tawgoda bunina adagi amana live thibasi khoi gi si 60 years and above hida kappa yare kapiro hedna khoi na phani amna lawroga su mayam na kari hesitation laibano irak laktoba huji phawgi manung da khagi 60 years and above ki se koina sum approximately manipur da lakh taruk ki mathakta around lai hena koina paba adugi manung da huji phawda kape singa si phawda miyoi lising ani dagi hena kapta adu kariguma laina sina pakhra kan da khana gi da maina yumda dum nara lairaga sungai haide bida last stage da heng hospital da yoraga hospital da covid na laigidre na haibadu thon gumje haibagi ni ai ngasi mayamda appeal tawjari se 60 years and above ki hoje hidak marang kaina lai kapham marang kaina lai loina koi preparation lai adul mase khudak tagi mayam hospital da chatlaga kapa hobiu aduga koi health center sing da kapa hobiu manipur state ki wina sarkar ki wina hidak kapa da koi paisa logde free ni koi na kapchari se dagi amana mo kaino da koi 45 years ki mathak sho koi hoje kapa yare
45 years ki mathaktasu akhoi masi akhoina expect tawda 8 lakhs mu stage sida 45 years na above aduga between 60 sigi the smaina 8 lakhs mu layena ikone approximately akhoi paisi manung da akhoi only 1100 200 tagi hena ka palakri aduna ikhoina laina sida laiba akhoi vaccination or laiba covid kisida akhoi mayam thawoina lawdrbra haibagi khoida chingnaba leibadagi masigi appeal se tokjabani soirga isi haibagi mahutta soidringai de khoi prevent to boy se khoi government gi pandamni khoi adna health department gi side gi amuka hanna ai mayam da appeal tokjari khoi kanogi 60 years 60 and above yam athuba matam da kapthokpiu aduga 45 and above haibising se yam thuna kapthokpiu aduga health workers sing waliba alaurisingsi yam thuna kapthokpiu haina appeal tawjari aduna oiraiba phibam sida ekhoi khoigi vaccination week gi type ta ekhoi program ama haunanaba ekhoi laiba tarik 13 dagina tarik 13 bahubasi april gi tarik 13 dagina april gi tarik 13 bahubasi akhoigi private amadi government gi leiriba old healthcare unit centers hospital punamakta hairiba vaccination ji phanganna bai khoi arrange tawjari aduna anakpada leiba aduga arapada leiba mayam punamana hairiba 11 to 14 sigi vaccination mass vaccination program sigi khudong sawa lobi rakanda mayam punamangna hida kapthokpiu haidana masima appeal tawjari loinana mayam da ina appeal tawginingba mana ekhoi somehow market hangdaba yadabina hange adagi office hangdaba yadabina hange economic activities tawdaba yadabina tawre adagi function mayam pun khotpa yaringe ekhoi government SOP thokcharaga curtail kharagai tawwa yabdi tawre adubu tawba ngamdaba mawongda isai nomai tawba mi punba khotpa sakcha hajanaba lai haraubagi kari kharagai ekhoina uba phangi aduna masi ai amuka na ina mayam da appeal tawning base hujik oiraiba bharat ki atai state oiraiba train siga iroinana manipur da ngasi or ngarang ngasi nini humni da henkalaiba sadan jam tawraiba port aduga by road lakpada thengnarakpa adagi air flight lakpada thengnarakpa tawraiba sigi posi yengbiraga mayamna care tawbiu marks nabiu maximum compulsory any me amani mari mangada was punma matamna marks to pun uppagi hainabi laisi physical contact tobiganu social distancing honorable prime minister gi 2 gaz haibado koi maintain tawna any function nama tangai phadan tawraga sumadugi ara padu maintain tawna na tawsi adagi khut sa phajana ham tokpa khotokpa tawraganda koi covid sidagi koi overcome tawna na ba hanagi dumaina yamna koi chen ba wana ba saningai leitadana thaningai leitadana kanogi marks leitadana adagi ventilator leitadana tawna ba awaba mayam hospital da bed phangna dabagi tawna ba adu mayam da thondana ba please ai mayam da kulorga haijari amuktang social distancing SOP ngakpa loinana aikhoigi vaccination se yam tuna leihori badrakar leibasing se hidang marang kaina lei masi loina kapthokpiu aduga amana SOP phajana ngaga khoi kano covid thengnaba langna minasi aduga police sing leiriba frontline workers sing nasu hairiba aikhoigi security gi isin nausing nasu SOP si phajana implement tawna bhona bada khara section na khara phajana khara kanna miyeng yengaga tawbiu haidana mayamda appeal tawjari aduna once again isada kariguma chingnaba leiraba loki laihogi natragana ikanago mi kharaga unaru habi chingnaba leiragadi kudak da chalaga test tokthokpiu madugi damukta test ki khogi darkar leiba masak mathumai ko hospital singda chap chana phajna lei test tokthom matung don madugi do timely hospitalized togna timely khoina madu isolation ward ta kari di yenghogdon thamagadi covid se ka sunati khoina overcome tobungami khoina cure to honmungami laibak thibadi covid na basi haidokraga naba loira masagi imung da stage da tumin lerakanda loirakanda hospital da porokpagi laiheng manga moidrakanda porokpagi adugi hainabi mamang leiki badong nai khoida thengnagi badu madu tobiganu
hek kitang nungai te bala pa ka test tok thokpiyo loina na treatment to view haidana masim tangai apil tongningi aduna losilakpada tarik tarama thoi dagina tara mari haiba numit mari mangana sigi mass vaccination campaign sida sahi 60 and above amadi 45 and above haiba sing mayam punam ki thokpi rak pagalo ina na khoi health workers ki aduga front kainogi khoi health worker laidiba punamakse akhoi vaccination fully tqminnasi haiba appeal se tawjarga mayam punamak kitang section na laibina ba haidnai khurumjai